US Israelsu Iransu Khongpham Handoknadre Nakal Ahumakta Misi Mina Yaonare Kuwait United States ki Lan mi ahum Israel da mioi mapan sikre Iran da mahiroi chamaga marfuhum do yauna mioi chamnga ga yankai manga sikre Iran amadi United States ki marakta lan songnarakpa numit humni surakpaga loinana Iran gi maiki da sikhiba mioi chamnga ga yankai manga yaure amasung mioi chatre henda sogapan nangle haire Iranian state media na Red Christian ki report paladuna hai Mina area da leiba nupi masasang gi school amada US amasung Israel na attack sa tharakpada mioi chamaga tara mga sikhi Nakal amaromda Iran gi maike da gi khut halakpada American lan mi ahum sikhi vagaloinana atopa mga thina sokle haire Lebanon gi khathang basarukta Israel na nongthakta gi attack sa tharakpada mioi kuntraga mathoi sikhi vagaloinana atopa mioi chamaga ni fumapan hena sogapan nangle haire United Arab Emirates UAE gi oinadi Dubai amasung Abu Dhabi da sa tharakpa attack ta mioi ahum sikhi Laikhidraba mioi ahum adu Pakistan, Nepal amasung Bangladesh tagine Iranian military na Israel da sa tharakpa attack ta mioi mapan sikhi Iraq ta mioi ani amasung Kuwait ta mioi ama sikhi Nakalani khut thokna bagi chang hengalakpaga loinana matik mayai leiba bom pokhai bagi thokdok thorakpa maramna asiba migi masing hengalakpa yai haina thajanare US amadi Israel na landavadagi nakalani akan bamong da khut thokna rakpagi thawong asi manak nakpa atay maphamsing dasu sandorakpaga loinana America na warplane kaya marum Kuwait takai khi haina leibaga sagi defense ministry na phongdokre matau karam na warplane singadu kai khivano haiba hogjing maki waina chapsana khangba ngamdrabasu Iran gi missile na kapthaba soidana oiramgani haina thajanare chairaksida Iran gi yamna maruoiba Natanz nuclear facility da attack sa tharaki haina Iran gi ambassador na phongdokre International Atomic Energy Agency IAEA gi mifam amada Iran gi ambassador na hai civilian nuclear facility da US amasung Israel ne attack sa tharaki bagi thawong aduna akoi bada khundari ba miyoi singda chawna awaba mayok na halakpa yai nakalani gi lan nongmanong magi kansilakpa na civilian nuclear power station da fawba attack sa tharaklavanina Middle East ki tongan ba city singda khundari ba miyoi pumnamak hondorak bagi tangai fadaba phibam lakpa yai haina IAEA gi Director General Rafael Grossi na phongdokhe Sairaksida US President Donald Trump na wari sanaduna yasinaba purakna bagi wafam pukhalakpada Iran na yakhidre Iranian National Security Council gi Secretary Ali Larijani na haikhe haujik wariba phibam asida Iran na Washington ga wari sanabagi phirep lawba leite ABC gi reporter amana hangkhiba wahangi paukhumda mahak na hai mamangda kayaragan na wari sanaduna yasinaba purakhraba matungda amugan na attack sa tharakpagi thogdo kaya laikhiba maramna Handaki matang asida Iran na phibam amatada United States ka wari sanabagi phirep lawroi amaromda Pakistan gi hithangpam city Karachi da leiba US consulate manakta masing yamlaba protester sing laksin naba security force na nongmai kapada miyoi tara sire Iran gi Supreme Leader Ayatollah Ali Khamenei bu February 19 da Israel amasung US na nongthakti gi attack sa thaduna hathibagi mayokta protest tawrakiba miyam tankhai na bohonavada miyoi tara sikhibane Thogdok adu asokpasing manak nakpo hospital da pukhatuna laikanare soklabasing adugi manungda police personnel mari yauri haina Karachi Senior Superintendent of Police Asad Rez na phongdokhe Sairaksida US ki F-15 ama Kuwait ki nongthak takai raga tasilakre adum oinamag pilot adudi hingaure haire